Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Center Chamaga Yankai Mangada MAHEIROI listing contract tareka humpuni thoina matric exam saru yakhrei. School authority na mahei kuntra mathoigi form fill up tawramdabadagi ngasidagi haukiba matric exam thaba phangkidrei. Infal More Lambigi Palela Masung Technopal da Saramba checkpost sing paramilitary sing na thugaikrei. Pausandona Pichari Center Chamaga Yankai Mangada MAHEIROI listing contract ka humpuni thoina matric exam saru yakhrei. Jahi asigi bosem na lauba HSLC examination English ani kunmanga ngasidagi tongan ba center chamaga yankai manga da apunba MAHEIROI lising contract ka humpuni thoina saru yaduna haukrei. Ayupung mapandagi exam thaba haukraba apunba MAHEIROI singi manungda nupa MAHEIROI lising tarani panga chamri humpu aduga nupi MAHEIROI na lising tarani panga chaunga Maudrani thoini. Loinana MAHEIROI masing asi manungda lengaki MAHEIROI sing da tamba MAHEIROI masing lising amaga chani tarani. Ngasi HSLC examination ge ahoba numita relief camp ta leiba IDP MAHEIROI kaya exam thaba thengnaki. Loinana person with disability ki MAHEIROI kaya su exam asida saru yakhi. School authority na MAHEIROI kuntra mathoigi form fill up tawramdabadagi ngasidagi haukiba matric exam thaba phangkidrei. Board of Secondary Education Manipur Bosem na lauba ngasidagi haukiba class 10 matric exam saru yagadaba MAHEIROI kuntra mathoigi form fill up school authority na tawiramdabadagi exam thaba phangkidrei. MAHEIROI sing amadi mama mapa sing na bosem na hairiba MAHEIROI sing asi exam thaba yahanbiu MAHEIROI sing gi punsi kanbiu haina phangdorakli. Ngasi Infal East ki manung chana leiba Sawombung Sairam da leiba P Namjoklung High School da pangthopa paugi mifam amada exam thaba phangdraba MAHEIROI Waikhom Tamphas na chanu na phangdorakpada ngasi dagi horiba matric exam asida MAHEIROI ama oina exam thaba phangdabasi mari lenaba authority singna amadi bosem na MAHEIROI singi tungi punsi khanbiduna exam asi thaba phanghanbiu. Jahi mangba habisi MAHEIROI ki punsi mangmani MAHEIROI singi maikedagi matam chana form fill up tawnaba selpiki adubu school authority na form fill up tawbiramdabana maram oiraga ngasidagi hauduna bosem gi makhada pangtholiba class 10 gi exam asi thaba phangdabani loinana bosem na makhoi school asidagi natrabasu atopa pambai ama yengbiduna exam asi thaba yanaba honabiu haina phangdoki amaromda MAHEIROI singi mama mapa oiriba L Manjilatana phangdorakpada MAHEIROI singna ngasi exam thaba yadabadagi thokliba irang asi school gi founder amadi school asigi authority singna thokhanbani class 8 ta register tawgadaba adu school asigi authority na tawiramdabadagi MAHEIROI sing admit card phangdabana maram oiraga exam asi thaba yadabani maram aduna MAHEIROI singna exam thaba yadriba asigi thodang pumba school gi authority na logadabani adubu MAHEIROI kuntra mathoi asigi yengbiraga bosem amadi lengaki mari lenaba authority singna exam asi thaba Sinbiu. Loinana MAHEIROI singi punsi manghaliba P Namjoklung High School asi mari leinaba authority singna thingjin binabasu appeal tawrakli. Infal More Lambigi Palela Masung Technopal da Saramba checkpost sing paramilitary singna thugaikrei. Central Paramilitary Personnel Singi Team amana ngasi National Highway number 102 Infal More Lambi Paringda anti-social elements singna ain kaina checkpost sing saduna achat awong tawba singdagi tax khongatpam oiriba checkpost ani thugaikre hari. Ngasi Assam Rifles ki personnel singna thugai ki ba checkpost sing adudi National Highway number 102 gi Palela masung Technopal gi marakta leba mafam singdani. Hairiba checkpost sing adu Assam Rifles na makhoigi intelligence report matung ina checkpost sing da anti-social oiba miyoi kharana mafam asida lambi da chathok chasin tawriba micham sing dagi ain kaina tax khombagi paw leire khangwadagi changsin duna checkpost sing adu thugai ki bani hari. Ngasi checkpost sing adu thugabigi khongthang adu ngarang Assam Rifles ki officers sing amadi khulgi village council gi mihu singa loinana security ki matangda khanane nabagi mifam amada khunja singna hariba mafam asi anti social oiba miyu kharana lambida lakpa gari singdagi ain kaina sel khombagi Thabak chathai haina phongdorakhibaga loinana Assam Rifles ki tongan ba unit singna mafam aduda changsinduna hariba checkpost sing adu thugaiduna mahan khibani hari
Defense Winggi statement amana hai National Highway number 102 Imphal More lambigi palel dagi hodona More dagi amadi Manipur ga tainariba Myanmar border paringda Assam Rifles ki tongan ba unit singna leptana patrolling chatuna pamdaba thodok chathaba thingnaba amadi illegal immigrants sing thingnaba khongthang kaya laukhatpa hore hari Fund lana season hairuba MLA Assembly dagi tanthokrai Asangi flagship program ama oiriba Jal Jeevan Mission gi fund lana season kre haina Assembly de Laruba Riser Dal gi MLA Akhil Gogoi ngasi Assam Legislative Assembly dagi tanthokrai Assam gi flagship program oiriba Jal Jeevan Mission asina maru oina Guwahati city da leiba yumsingda afaba makhal gi thaknaba ising supply tawnaba gi paikhat khiba thorang amani Akhil Gogoi na hariba flagship program asigi thadarakpa senfam sing lana season na thokre hairaduna atai miyosingna atopa project singi fund sing lana season na basingi mathakta awangwa thaki investigation tawgadabani haiduna house ta demand tawki Akhil Gogoi hiram asiga mari lenana Assam gi minister amana mongonda chai thangkiba sing aduna maram oiraga mongonda personal attack tawrakpadagi mahak assembly asidagi tanthorakhibani thodok adubu Assam state ki BJP government ki khwaidagi chauna tawba scam amadi hairaduna Gogoina government asina miyamgi phansing niyam lana pairiba asi ida condemn tawki Aduga niyam lana public ki funding seasonariba government khallaba miyosingsu phamdagi lauthokadabani amadi Assam Public Services Commission recruitment process ta lana tawkhiba adu adjournment motion da khanagadabani haina demand tawki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Assam Rifles na Kani Gram Chonga Poppy Maru Kezi ani Phagat Kray. Chandel District ki Myanmar galona ba Kholmullen Khulda Assam Rifles na Chathagiba Akhanaba Operation Amada Kani Gram Chonga Amadi Regional Black Market Lupa Lising Marfu Rongi Oikataba Poppy Maru Kezi ani Phagat Pangam Kray Haina Defense Wingi Cherolamana Hari. Jerola sina makhata raduna hai yamna cheksinna ain kaina drug lalonba thingnaba Assam Rifles chathagiba operation adu headquarter inspector general Assam Rifles South ki direction matung ina chathakibani operation adu da Assam Rifles personnel singna Chandel district ki Myanmar galona ba Kholmulan khul adubu koishilaba matung chathakibani adubu mipha mipundi yaukide hari fagalaba kani opium amasung Poppy Maru Singh Chapikarong Police Station da logi oiba action laukhanaba khusina kre hari Governor Ajay Kumar Bhalana All Secretary taphamduna Manipur gi wayal thoda paiba haukrai Haukiba tha asigi taradagi ayuk pung 12 dagi 12 shuba Manipur Legislative Assembly ki tare chuba mifam pangthokpaga loinana chatliba anoba chahi asigi su ahanba mifam oibanina Governor Ajay Kumar Bhalana address tawgani haiduna thauram punamak loishillaba matung N Virena mifam pangthokadaba nongma watlingai tha asigi mapandagi nungthelda resign tawkhibadagi mahaki mahut sinnaba MLA kuntra mapan leiriba BJP gi manungda yetnaba luchingba amakhanba ngamdabadagi tha asigi 12 dagi Manipur Assembly bu suspended animation thamlaga president rule PR chana halakpadagi loop kayana masigi mayokta leblak pagaloinana athuba matamda Manipur lengak nohonana lehengadabani haiba demand tawduna wakat khongjang kaya changsilebasu Manipur da PR gi matam sangdorakpagi maming sena ure Constitution के Article 356 की मखादा मणिपुर द President rule चलाइरकपगा लोनना Head of State ओरिबा Governor ना State असिगी वायल थौदा पुमनमक पांगथोकदबा राजभवन द लैबगी महुत्ता इम्फाल गी बाबूपरा द लैबा All Secretariat तफमदुना मणिपुर गी थबक पाइबा होख्रै Mahaki staff sing lainaba minister anigi ka lonsinuna semjin sajin kibaga loinana security advisor Kuldip Singh su mahakna nakna phamduna thabak tawba hokre hari Governor Secretariat taphamduna administration gi thabak chatharakpada deputy secretary amasung masigi mathakta leiba officer ani khaktanatana office assistant steno amadi typist yauna staff tara hena piraknaba chief secretary da pawta pikre hari
Maram asina Governor masamangna all secretary tamathau tai hariba officer sing amadi staff sing asiga loinana famina duna lenga ki thabak thoram sing pangthokna bagi damak all secretary ta leiraba lenga ki minister sing oiramba TS Basanta Kumar amasung letpau haukipta JACD allot toduna sizina halamba office ani yauna governor amasung mahaki staff sing sizinaba khopchin duna samjin sajinba haukre hari oiraleba phibam asi yanglaga Manipurda hauzik chalairiba president rule gi matam asi matam kharaga sangdoknaba chalaigadaba mali hari KCP PWG gi lanmi mari fare Manipur police na chathakiba thiba humbagi thabak chathabada hengang police station gi manung chanalaiba tare suba MR Khawai Shoi Manaki auto parking manaktagi KCP PWG gi lanmi mari fagat pangamle hari Faraba Singh aduna Langpok Lapam Sanathoi Alice Kawa Chahi Kulhumdoi Sanasam Amit Kumar Chahi Nipu Seram Prem Alice Bem Singh Chahi Nifumapan Amadi MD Athem Chahi Yangkai Mangani Makoidigi two-wheeler ama mobile phone ahum amasung wallet ani fagat pangamki haina su pau asina makhatari Lupa crore taramari ki WY tablet fare Kasar police ki team amana Dolai police station gi manung chanalaiba mafam amadagi lupa crore taramari rom oigadaba heroine amasung WY tablet fagat pangam khre hari Police ki pauna hai Kasar police na akaknaba pau ama phangwadagi Dolai police station gi manung chanalaiba Ram Prasad Pur gi jaga dagi acha awong sing check tawba matamda Maruti Wagon R da tongduna lakpa miyoi amada check tawruba matamda WY tablet lising nipu amasung heroin gram chani go humpur rom ge gari manungda lotona purambadagi fagat pangam khre hari Drug sing asiga konana faraba miyoi adugi maming Rakesh Kumar Shinha chahi kunmari apokpa Ras Kumar Shinha Asamgi Hatika khungangdagi ni hari Police na wahang pahang tawbuda faraba drug sing adu Manipur gi Chuchampur district tagi puduna lakpani haina mahakna phongdokhi Faraba Rakesh Kumar amasung drug sing regal processing gidamak district magistrate puthokuna police custody da remand lauthakre hari State asida numit nini humni sida parapna chukiba nongna lawmi shingi maithong makalam hankre Haukiba numit nini sida Manipurda maru aina tampaki mafam singda parapna chukiba nong aduna miya maru aina mahai marong thariba lawmi shingda yamna chauna kanaba pikibaga loinana ikang thokpa manba phibamda leiramba adu khara makhaidi kokpa ngamlagani haina lawmi shingna phangdorakli Manipur state ke oina hauzik nong likna chubana maram oiragasu haukiba numit nini asida nong chubagi chang asi 2.3 mm dagi 5.5 mm fawagi changda mafam singda chuki hari Manipur ge oina November December January amasung February thasingda nong yamna likna chui aduga hariba thasing asigi manungda Manipur gi mafam ayambada dry oina lei adubu Bay of Bengal Samudra da cyclonic disturbance leibana Manipur state asida pre-monsoon gi nong kharadi pana tahanbana lawmi shingi oina mahai marong thabada chauna kanaba piduna lakli lawmi shingna hai hairiba thasing asida nong likna churabasu leibaki moisture leihanduna mahai marong thabada yamna kanaba piri nong asi ningthamgi mahai marong maru oina miyamna pamna chanariba Kobi thamchet, kobi full hangam, gehu hawai shing thabada khudong chahali. Amaromda Manipur gi Tourism Department na phongdokhibada mathakta pankhiba tha asigi manungda tourist singna Manipur da chatpada khwaidigi nungaiba amasung mahusagi fazaba saktam uba matamni hairi. Gyanesh Kumar India gi Chief Election Commissioner oina ngasidagi phampuba hokhrei. Hanagi very great official Gyanesh Kumar ngasi kuntaruk suba Chief Election Commissioner CEC official oina thaupuba hokhrei. Mahakna chahi ani CEC oina thawpuramba Rajiv Kumar gi mahut sinmani. Gyanesh Kumar ngasi CEC oina thawpukibaga mahakna voting habasi nation building gi foundation amani bot thadaba yaraba citizen singna electoral process ta pukning hakchang yauna saru yabiyu haiki. Nation ama semna bohotna bada voting asina ahanba khongthang amani. Chahi taranipan surba India gi citizen kundibakna voter talhanduna makhoida constitution na piriba bot thadabagi right sing sizina gadabani. Election Commission ase constitution gi matung ina lingkhat kibani. Electoral law amasung masiga mari lenaba regulation sing ase voter singda makhoigi right sing pibani haina Gyanesh Kumar na phongdoli.
Ganesh Kumar Election Commission of India CEC gi Commissioner oiramlaba matung haukiba February 13 ki numidangda Prime Minister na luchingba Opposition Leader amadi Union Cabinet Minister yauna panel amana Chief Election Commissioner oina khankibani. Amaromda ngasi Supreme Court ta Congress Party na Chief Election Commissioner and other Election Commissioner ek English ngani kulhumdoi asibu challenge tawduna tharakhiba PIL adugi hearing ngasi chathagadawribani. English ngani kulhumdoi gi March anida Supreme Court ta Constitutional Bench ta takhiba order amada CEC amasung Election Commissioner sing khanabagidamak Honorable Prime Minister, Honorable Leader of Opposition amasung Honorable Chief Justice of India yauna committee amana khangadabani haina judgment piki. Supreme Court ke haidiba judgment adu voter million kayagi integrity amasung electoral process ta mapung oina miyeng thambagi mami tai. Judgment adu da public survey da Fongdokiba India gi election process amasung masigi institution singda voter singi thazaba sing manglak phagi mami adu uthokli. Laibak thibadi Supreme Court ke order asi hek thokibaga Government of India English ngani kulhumdoi gi August da Supreme Court ki order gi spirit amasung letter adubu kanthokuna legislation ama notified tawki. Government ki legislation aduda CEC amasung Election Commissioner khannabagidamak nauna committee ama semki. Committee aduda Honorable Prime Minister, Leader of the Opposition amasung Prime Minister na khanba Union Cabinet Minister ama khanki. Aduga Chief Justice of India amasi committee asidagi lauthoki. Thawong asi Supreme Court na takiba order adugi letter amasung spirit adubu khongoinabani haina Leader of the Opposition Rahul Gandhi na phongdokibat leirabani. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada marueba pau amuka hana pizari. Center Chamaga Yankai Mangada MAHEIROI lising kontra tareka humpuni thoina matric exam saruya kray. School Authority na mahei kontra matogi form fill up taramdabadagi ngasidagi haukiba matric exam thaba phangkidrei. Imphal More Lambigi Palel amasung Tenopalda Saramba checkpost sing paramilitary sing na thugai kray. Matang asida Loyalam E-PAO na namidangi pau pibil lezari tabiri ba khudimako amuka hana khurumjari.